PK channel ngasidi ahanba oina sandokjariba tangkak naina sandokjagdoriba PK healthy episode 1 yam kudol tamjage haksang munadi yekdana thamnabagi damakta kari tobu yai haibani singmadugi puthoksanaba ngasigi topic ta kidney solokpa yabagi maram sing miyam kudol tamjage kidney soksaningai oibe yaba maram tara miyam kudol tamjage khangminasi ahanbada mapan thokningbada khangjinduna leiba ani subada nomagi thakkadaba isinggi sang watna thakpa ahum subada thum yamna saba mari subada amadasu ina naganba samsamba laina layong sing panthaduna layeng hugdabagi maram kayamasu oi habidi khangduna leikiba Manga subada sa toina amasung ka hena saba taruk subada sinjakta masigi saruk wana saba taret subada haksang sikpa naba phanmani haiduna painkiller toina sijina khiba nipan subada karigumba anaba amagidamak akhang ahi doctor chaw thau haiduna piba hidak langtak mapung phana sadaba mapan subada yu yamna thakpa tara subada pothabagi matam likpa हारिबसिंग सिदगी किडनी नारकपगी किडनी सोकप याबगी मरम कया ओइ हादुना अखंग अहिना ताकबिरमी मसिनी पीके चैनल ngasiगी ahanbagi oina पीके हेल्दी दा मियामना खंगमिनबि याबा ngahta pothamidana खंगमिनबि याबा amani haduna मियाम तुल तमजरिबसि tangkak naina sandok jarakigani पीके हेल्दी gi kana ganaraba खंगमिनबि याबा kayama मियाम तुल तमजगे मियामना दुmak lengdana miyeng tabiu amadi like share toba subscribe tobadi copy bi yade habisima channel sigim makai degi amakaso mase suni sinjari mesigi damakadi pothamina si khamina sina adombo PK healthy ki ahan bata kakna kaine namba yathang jage mathangi ani suba episode ta hena kanarga da khamina bi yaba topic kya ma adumak puduna laksage PK channel na tongan episode 9 na puthok seriba amadi matam gi issue kya da kana gadaba topic kya ma puduna laksabasida miyam na miying taberiba subscribe toberiba like share toberiba khwai khurima pusu PK channel gi maike digi achobu lamma nama ton sinjare hadna haijabugalona na sigidam gadi kana nama yathing jarge in the birasi